Manipur Leingakki Law and Order Kadaida Chatkhre Haina Kanglei People's Confederation Kapecon WAHANG HANGLAKLI Kapecon gi maikai degi thadorappa cherol amada Kanglu Marshal gi marakta amaga paktaknana hatna shunabagi thong khara nemtharurabagi matungda handak amuk inauna machi da mihat mipun paring naina chatharakli ba asi Manipur Leingakki tumina leishiliba karigino Kanglu ki political gi buknaba asi gi Warushin Center gi khut yaudana state Leingakki khaktana purakpa ngamloi haibadi yai adubu state Leingakki naton shumang maktada masamaki mecha miyambu tamthina halaba fauba Makut pulaga tumina yenglaga leiba haibasi Leingak ama leibagi wahanthuk leiribra haiba wahang hanglakli loinana condemn tawba khaktara Leingakki mathause condemn kayarak tawkhre matungdasu kayarak tawhigadauri haiba wahangsu makhatara hanglakli amasung haukiba megi tang 16 da Imphal dagi kilometer kun fana su lapnataba Lailon Wi-Fi kundagi ifongfongna lengmai furuki mecham khara fakibagi manungda nupa taruk tamthina hatoklaga sinarapabu akan mamongda yanindaba fongdorakli loinana imung manungi leihawriba singi awaba anadasu saruk yarakli amadi miyad asiga mari leinana miyama chongshilakpa khongjingsinda Kapecon amadi masiga chatminariba lop sing na angamba saruk yagani haina cherol asina makhatari